Imphalda Rims amadi Jenims ani asi AIMS ki thakta pukhatpagi tangai fadaba leire haina Chief Minister and Biren Haikre. E-Thobak Kauba Android app among asi Captain PD Minister Karam Shyamna launch tokre. Miro Singna Equigi Laser Malik Lam Kangbada Museum na Achoba Thodang Lori Haina Art and Culture Minister Elgin Tukumana from the Crane. Krumzare Times of Manipuri Pauming Tabiriba Mampunamako, ASHAPRIYA Taram Nokchere, Nasigi Maru Pausing, Majakhaina Pizari. Matamamada Lamdamasigi Miamna, Mapangi State Singda, Lying Bachana Rambadu, Nasidi Chang Yamna Huntare. Masimag Health Department Yacho Mai Pakpani, Amade, Miamna Lamdamasigi Laiba Ana Lying Sang Singda, Tazabatamli Takpani Haina, Manipuri Chief Minister and Biren Haikre. Wafamasi, Nasi Jenimski Auditorium Hall the State Health Agency Nasinduna, Pradhan Mantri, Jan Arogya Yojana Hodokiba Chahima Farkibaga Mari Lenana. Pangthokiba Ayushman Bharat Diwas ki thoramda phungdokibane mahakna makha taraduna Rims amadi Jenims ki infrastructure da watpa kaya ama leire ahan akon gi matung inna watliba infrastructure sing tapna upgrade tawduna hospital sing ase matam ga chunaba muongda semgatle matam amada hospital sing asida layeng ba laklamba mi masinga hauzik layeng ba lakpa mi masinga aduki matik chawna hengatle Haukiba chahi ani asida haksel amadi ana layengi lam asida chawna hongba ma uba fangle masimag miyam gi thazaba amadi mateng yaudana mai pak pangamlamda basu yai nomagi suraga chara taliba lairaba imung kayana leina ama nabaga inkhol yolaga layeng lamba dusu PMJAY amadi CMHT gi matengna siki ama fawba tingdana layeng bangamle pumna makasiki yenglaga Rims amadi Jenims ani asi AIMS ki thakta pukhatpagi tangai fadaba leire haina mahakna haiki Nasi Manipur sudden change. I really appreciate Manipuri preside the same Hagali. Nasi health sector the yam advanced way. Karigino. Mayam high genuine me am silly. Karigilino, Tasaba Helaquini. Rims me am silly, Karigino, Tasaba Helaquini. Even sky can give the Lady Raspberry. Tasaba confidence Helaquini me up whenever. Not ready upon the way I am a sudden regular. Housing election ki voter list upgrade tawriba sigi matangda palladuna mahakna hai epic list update tawbu matamda village level officers singna laikai gi cha hotel amada famlaga voter list enroll tawbugi thabak thadokpiyo yumthong changlaga valid documents sing loinana verify tawbiyo concern DC singna su BLO sing kaukhapiyo amadi makhoina tawgudaba thabak sing mayek singna takpi tambiyo housing thengnariba political imbalance si matam amada soikiba lankiba macha kaya aduna punsilaktuna Nasidi semdokpada luraba achawa soiba mo helakpani handaki epic list semdokpa sida niyam chumna thabak tawduna semdoknaba khona hausi leibak ama semdokpada miyam ge chobu tawdang lei MLA minister singda taksin bana kari sukana bo purakloi haina chief minister na makhatana phongdoki deputy commissioner khuding mangna athu boda kokholakanda kana ko belom maram sadana documents sudana valid oidana legally valid oidana kanagumba voter list hapamagadi madu sab chaba magi mathakte action loguni haiba magaloina khangalaga yam clear oina akoi population yam dabani khoise ekoi si manipuri ene leiba khoise tangkhul soigera maitai oigera maitai pangal oigera or bazar leiba khoi hana indigenous amamang dagi leira pasing aduga khongsai gising oigera akoi machine yam dabani lamna haima posi yamna systematically yam phajana hotel da phamaga ibigunu yum da changa kada identify turuga ihanbiyo ene madumai apil tawjaninge Thoramadu da Saryakiba Health and Family Welfare Minister Elgin Tukumarna Lakadori Bachahi lisingani kun fawgi manungda
PHC Yankai Taret Amasu Health Wellness Center da upgrade tawagane. Chahi SC September Taramatoi Fawada Department Asigi PHSC Chamaga Yankai Taret Health and Wellness Center lay Madugi Manumda Yankai Taret Amadi Matau Ningtina Tauba Hore. Lemhauriba PHSC Singa Sisu Tapna Tamna Wat Pasing Men Katuna Matau Tauhan Bahorgane. Lenga ke layang sang kakta natana private hospital singna su chong thoraktuna lairaba patient singidamak layang bada mateng pangbiyu hairaduna private hospital kharaga misunderstanding leibana housing fawbadi thabak asi mangam isan san ngamdana leibugum tawre miyoiba khunai kanbada private hospital singna su sarukya biyu kathokpaga loinana aikoi puna thabak tongmina si haina health minister na makhatana phongdokhi Ayushman Bharat se kumyan amung khanna koina khangmin nagadabse more particularly a Kulinkalaiba Makalgi Angang Satu Sing Doctor no Sing Lokan High and Ayushman Bharat say it is very, very important. Not only Razniti Ginatiku, I'm not talking about politics. But me Samaza Moina, me look Kunaya Moina Lapakanda, me in a plate of Gutaki and Hibis in the sea. It could him out the Kutarkalim, Kulport. I think law would be quite important laws in Kushidam and Hype Targadi, the Constitution of India. Even Maduri Hindu quite more of laws in Hype Targadi, the rule of prudence, machine. Chahitaram doi Kaktamangariba, Kanaurem Lekaidigi, Temple of Learning Kanchipurgi Mahiroi, Baldip Nikthausam, Amadi, LMP Technology Private Limited, Nakusam Nana Semba, E Tabakoba, Android Apama, Nasi Captain Pedi Minister, Karam Sham, Launch Stokray. Manipur Laiba Job Provider, Amadi Job Seeker Gimarakta Laiba, Communication Gap Asi Kokanduna, Naha Singbu, Masamasaga Chanaba Tabak Tibada, Hena Laihan Migi Pandamda, Nasiki Epasi Semgat Pani Haina, Chahitaram doi Kaktamangariba, Mahiroi, Baldip Nikthausam, Nafundorokli. Mahak Chahi Yamna Nauna Computer Gilamda Yamna Pamzana Horakpadagi, Hausek, Chahi Tara Humdoi Kakta Surabasu, Nasigi App Asigi Mamanga, Manipurgi Oiba App Kaya Sabada, Yaurakpadagi Nasisu App Asi Sarakpani Haiki. Masigi App se Kano Hujik Tabak Kauriba Mingaina, Mana Kauning Batabak Naido, Adungaido Sigi App Sida Kauraga, Tabak Tiba Mingaiduna, Job Providers Naina, Kauriba Tabak Naido, Adudo Tiraga, applied over Yani. Oga masigi app se kano Java language te iba app ni aduga magi server side programming na PHP da e adu database na MySQL nchine Manipur Press Club ta pangto kiba thoramandu da Captain PD Minister Karam Shyam LMP Technology Private Limited ke Managing Director Ningthausam Amujau Singh Langthabal Kendra gi Pradhan Ahibam Sunanda Debina Maru oiba Mithung Len Singh oikhi Chief Guest ke Bawarol Piraduna Minister Karam Shyamna Technology ki lamda malemda tanari balam jena sida aikoi su yahodrabadi juk asida hingbagi kanaba laite Information Technology dagi chada 100% lawba ngamnaba honasi Hauziki matamda internet gi kanaba lawba ngamdana laiba mi asi mit tangba maga chap manare Maramaduna mipum khudingna technology ki kanaba lawnaba honasi haiki Ngasi puthokliba app asigi kuthangda thabak phanghodraba naha thabak thiriba naha singda kanaba kayamarom pigadawriba sida naha singna kanaba lahoksi drug talaichu duna lairiba Manipur gi naha amadi drug yonduna Manipur gi tungi khunai mangba yana lairiba si lab lasi hainasu minister na makhatana phongdokhi sigi khudong jaba mobile apps mobile dagi any internet khudong jaba do de ayam ba enghamada Namatubu mata di manungga, jadi mana di 100% Manipur private pulau, government pulau, atau di kutung Jawa, kemudian mani ada sih, ayat tahu tapi mana nuai sih. Thasigi taratareta Makhan Kholda dukan amadi yum kaya mai tharambagi thakdoki matangda pung humfutara nithoigi manungda maral leiba mioi faduna dandi piu haibadabi adu lengakna thabak ton thoraktabagi mayokta ngasi ahing nongyaidigi National Highway number 2 da Makhan People's Organization na matam kaktaba ban lauthokre ngasi Manipur Press Club ta pangthokpa paumi singona bamada Makhan Union gi President Henry K Henina ngarang Manipur da fongba pauchi amadi electronic media singda fonglakpa paugi matung inna Maram Khunja Singna Maram gi khulda Makhan Khunja Singna lam khopchili haribasi yumfam yaudobani Makhan Khunja Singna Maram gi lamda henjinduna yum sajin khiba laite yum mai tharam liba mafam adu disputed land nate
masana mai tharambagi maraladu yazaraba fawba sarkarna tumina leisinba yaningdi haiki Mokoina 17 da mai thausi nakoi aikhogi lamni chathokro sida leiguno khotkuno heba forewarning so amata su pide aduga provocation so amata su leite aduga mokoina nongalam da ahinda lakpa hebisi wakhanda jam phattana lakreba mi khatna ba chaina ba wardi jetna khotna raga phuna ba khotna ba nangso aisu una khotna ba adudi amani mi tumlinga da tawge hena lakpusi jam motive du phatre mi masidi mi obi gilam chatnatre hebni kon hebni aduna asi mi thawajam chae chapuni na government da culprit sing du phabiu dana mi bosomena mi amana somena tobodi yabra ni yarone khara tobiu da government su kari su action lo deba lobby deba adudi prajadi sawbatabni Cheraga sida Manipur lengak na thazaba pibadagi banasi handokpaga loinana October gi manga fawbo komthokle haidi Thabag ama tawba matamda hathu tawba amadi ngaingamdabagi matau thadoklase National Sports University NSU Manipur dagi atopa state ta hongkhibagi wafam leite haina Lok Sabha gi MP RK Ranjan phongdokre wafam asi ngasi Kautruk Sanjem Khunau amadi National Sports University Construction Demand Committee na punna sinduna Kautruk Community Hall la pangthokiba mahakpu okpagi thoramda MP RK Ranjan phongdokibani ngasi gi thoram aduda Hauzik semgat sagatpagi thabak paikhatliba National Sports University gi matangda palladuna MP na hai lam gi matangdagi hauraga yetnaba kaya gi marakta hauzikte University asigi semgat sagatpagi thabak chathari University asi ekhoi gi icha isumakni khanna mapung faba University amagi saktam du leihannaba ekhoi punna hotnaminase University asigi thabak lawbagi matangda MP RK Ranjan na hai University asigi thabak lawbagi interview asi Hauzik Imphal da leiba temporary campus ta chatha hannaba wafam center da pukhatkre University asi lakpada akoibagi miyamna thabak phanglagani haibakak khanbagi mahutta miyamgi punsirol amadi semitlon da lakadaba ahongba du kanaba hiram da onthokuna madugi khudong chaba launanaba honasi haina makhataki Lamtabagi kansipugi lamhang werambado university la akanda Kamena urbanized to city ama form tourist kamai tourist se nasi yelgana aikuigi mangdali sports university sina Imphal se sports city ama helgani sina tolok sabat thabak natabata pungam sida leiba prasa akudimota suham nompham Prime Minister Modi na hipam se facility for thabak surulagi khudong sabat viba sina tolok sabat ngate Adu ni kayorane hotel da pamaso kathir da kote yolaso ai kana da haida ka yong da sabu ki da yolaso tongan makogi pungal sigi pothok sina do asai sports city du la kan ekoi kudi ma suno mo pungrana bai tanza ma bangani Imphal West Kiwena Working Women Hostel ima haina mingthonba one stop center ama ngasi Imphal West Halbom Marak Chinga Tham Laikhaida Social Welfare and Corporation gi Minister Nemcha Kipgen na hangdokre makatana tongan ba district tasu hangdokna bagi ayaba center dagi pirakle athuba matamda hangdoklagani haide ngase district administration Imphal West na sinduna pangthokiba sanga bagi thoramadu da chief guest oikiba Minister Nemcha Kipgen na hai Prime Minister Narendra Modi na laibaka sigi nupi singi yaifana bagi damakta paikhalakliba khongthang sing ase lamdam asigi nupi oibi singnasu mamutana khangjin batangai fade Paikhalakliba khongthang sing asigi manungda one stop center asiso mane hariba center asidagi nupi oibi singna khudong chaba kaya irai laina lobiba yagadoribane ngasi khunai asida nong makangdana thokliba nupi oibi singi mathakta chatharapliba miyot minai sing asi yamna laibak thibane ngasi hangdogliba one stop center asigi thodang chawi mafam asida nupi oibi singna chiraba matamda laktuna tengbang loba yaragani hainasu minister na makhatana phongdokhi Nupi sing asida chathariba crime asi nongma hengat hanli maram aduna asigumba crime sing ngak thokna ba hotna bada one stop center asige thodang zamna chawi imung manungda yumgi mapanda amadi tabak suphamda nupi singda mahal maha kayagi violence zathabiri asigumba violence kaya asidagi ngak thokpa nupi oibi singna one stop center da
piriba servicing ningthina mamutana hangba dalkar oi paugi merthana te break ama lausari Maitai Singi Puwari ga sagon aduna laklaba mafam ama oiriba Sagolban Thangapat leiriba the Thangapat Restaurant and Departmental Store ngaihak awaba pothafam ama oibata natana restaurant manungda yaujariba inbuilt departmental store da adomgi household items sing su phangbiragani Veg amadi non-veg ki menu items sing na adongi taste bud to satisfy oihaliba menu items sing enjoy to view. Amadi Thangapat ki view enjoy to view. Langston Biraksi, the Thangapat Restaurant and Departmental Store. Mega Monsoon Offer. Be a lifetime subscriber of lamjingbatomtv daily newspaper at ₹10,000 only. For more details, please come and visit our lamjingbatomtv office at Uripok Laikurembi Laikai, Imphal West, or contact us at 8837353352 or 9402991938. Breaking matung na mayam utaram nukchare makata pa pau pizare Manipur State Museum Department of Art and Culture Government of Manipur na sinduna Manipur State Museum linkat ki ba chahi yankhai mapung farakpagi Golden Jubilee gi thoram ga loinana Numit nipani chupna chatharakiba Cultural Appreciation Course ki valedictory function ngasi Manipur State Museum gi complex pangthokre Tharamatuda Art and Culture Minister L. Jendakumar, Commissioner Bobby Waikhom amade Director A. Sivadas Sharmana thoibalengbi rapasing oina sarukya khe Atoiba mithunglen yoiba warol piraduna Minister Jendakumar na Hauzik lairiba museum asi matamga chanaba museum oidre isagi identity ipa ipuna kari chatlanmi haiba munna khangnaba atuba matamda anoba masakama semgatnama honaragani haikhi museum na akhoi gi sakyal mingsenni tungda haurakliba mirol singna akhoi gi hana leijaramba liklam khangbada museum na achobu thawlang lauri haiba yauna wafam kaya phongdokhi lai makal khunai ji hingi makal mi se sumain torami na haiba mati exhibit toba makal gi achoba makal gi mirror amani na haibatai madune akuna state museum ni buthoise masi makoi na ngahak changai yemu bada lai division do maduda maron thokta ba makal gi pochi maya ma the so called artifact maya dan lead wari sing do in a very philosophical manner amada kana gum ayi ba mana pratibha lai ba mana madan bunda khanba taragade pairami thang do kana gi no churchal maharaj gi ne Lady Makali Pambam Dokanagi, nothing told to the Pamam Bagini and Haimaganda, Maduki quote me and Maron talk to quote me up the lowly Makali Marona Masung leading Makali Wari and I have said, Maduka collector Honor, it takes one's lifetime. Me put in a British no Honor, but I'm Chuck Makali Pony. Tauramgi Surukamoina, Hokiba, September Gitang Kunitho, the Pangtokiba painting competition da Makuk Matang Takraba Singda Manamatum Yentoki, Amade. Cultural Appreciation Course listing ani taramapan gi certificate sing su khusinakhi makhatana Manipur State Museum na chahi yankai surakpagi souvenirs phongki nakalamoromda chief guest K Michael Maitaina Children Gallery da donate torakpa lai haraubagi model amadi exhibition of gold and rare masterpieces of Manipur gi waikum phangdokhi All Jiribam Working Journalist Union AJWJU Jiribam gi Taramapan Suba Foundation Day Thoram ngasi Jiribam PWD gi guest house pangthokre ngasi gi thoram aduda Jiribam District SP M Mubi Singh All Jiribam Working Journalist Union gi President NG Biswajit Singh Additional Deputy Commissioner Bankim Singh MCS All Manipur Working Journalist Union gi President Bijoy Kakchik Tabam Jiri United Committee JUC gi Chairman Mutum Malpak Sana Amadi Atai Masak Naiba Miyoy Kya Susarukya Ke Resource Person Sarat Thokchom Advisor Amju TA Somendro Singh Assistant Professor Jiri College Seram Herajit Singh Publisher Manipur Chronicle Jiribam Amadi All Manipur Working Journalist Union gi Joint Secretary Arish Longjamna Wangang Ke All Jiribam Working Journalist Union na Lifetime Achievement Award Mainam Joy Mangol Singh da Award ACP ki aduga Atom Sangoi Jau Social Worker Award su Mutum Janman Joy da piki Award asi Atom Sangoi Jau Memorial Trust na pibani Thoramgi Chief Guest Oikiba M Mubi Singh na haikibada Media haibasi Democracy gi mingsel ni Print media na wana paulo badu electronic media amadi social media da hana thadorakpana
print media na wana pau phone lubagi magun manghale aduna paper gi news sing line phone da fangan ba si thingba fai khanjai Jiribam da paumi ga miyam ga amadi paumi ga police ka lainari ba mari matam sang lehan na ba hona si haiki Rajkumar Budhimanta Singha Ningsing Mana Lising Ani Taramapan Gidamak Santiniketan Sangit Bhavan gi Oja K Sunita Devi Khalaklei Manipuri Jagoi gi Oja K Sunita Devi Saknairaba Nitya Guru Thiam Tarun Kumar Singha gi Machane Sunita Bharat ki wangmada Russia Greece Italy Bangladesh na chingba Malemi mafam kaya da chatuna Manipuri Jagoi udure Bharat ki manungda Manipuri Jagoi gi Ojamo oina mahiroi singbu takpi tambiduna Manipuri classical dance ta yumpham oiraka putokhiba dance drama ani Basanta Utsav Barsa Mangal Singthaningai ne ma khaukiba chahi lising ani tarada Guru Tarun Kumar Memorial Gold Medal Devjani National Award lising ani tarat fangkhe Santiniketan da Manipuri Jagoi haudokiba chahi chama mapung farakpagi kumon thorangba mari leinana K Sunita Debubu sakhangbaga loinana Rajkumar Budhimanta Memorial Award lising ani taramapan Tripura ki Chief Minister Biplab Kumar Deb na lanthoklagani Haugalakliba naha singa sina mayai kaba chinjak singi pakta tauduna lekhibadagi ngasigi khunai asi chawkhat lambida maning halakliba sida khara da oirabasu kalhauna bagi pandamda Nambol area apunba mayapai bilup amadi Development and Protection United Voluntary Organization na mayai kaba chinjak chaba amadi Yonba Tingbagi Kongjang Le Palaitana Changsili. Ngasisu Nambol Police Station ki manungda laiba Nambol Moising Laikai digi. Yuga Konan Fakraba Ilangbam Ajit Singh Chahi Nifu Apok Palai Kidraba El Girani Ngasisu Lup Asina Yu Liter Nifu Mariga Konana Amuk Fagai Pangam Crane. Azit Nasi Kumba Fatraba Tabagasi Matungda Amukhana Tauzararoi Haibidegi Nambol da laiba Lup Asigi Office ta Thaumi Singa Wakal Taminaraba Tungda Thado Crane. Jananeta Irawat Memorial Trust Jimet Jiribam na Sinduna Jiribam gi Babu Parada Laiba Jiribam Higher Secondary School da Jananeta Hizam Irawat Thabum Gamari Leinana Irawat ki matang da awareness program ama pangthokre Tharamadu da Jimet ki lifetime president Dr. Chandam Kamal Singh na resource person oina wangangke Matung da Jimet ki finance secretary T Sanjit Singh na Mahairoi Singh da Lamyan ba Hizam Irawat ki maramda wahang kaya hangduna Mahairoi Singh ga interaction su pangthokhe Mahakna Fongdokibada Irabot Thabum Gamari Lenana, Nasi Jimet Nasinduna, Jiribam Higher Secondary School da Jananeta Hizam Irabot ki Punsiwari Amadi Mahakna Miyam gi Yaifanaba, Kari Taurami Haibagi Matanga awareness asi pangthokpane. Makata na awareness asi Jiribam district asi gi tongan ba school sing na chatuna pangthokigani haiki. Awareness program ma sathajabani satra singh sida Irabot ki Punsiwari ma kamai na hoki ma kamai tawki haibising to tawno dang ta ahan bagi oina hoji akoi Jiribam Higher Secondary School sida tawsani pai National SC/ST Hub ki Sentang Makada Fragrance and Flavor Development Center FFDC Kanauch Amadi MSME Technology Center Imphal na Sinduna Production of Essential Oils in Field and it Marketing Haibahiram da numit mangani chupna chathagadauba Entrepreneurship Amadi Development Program ngasi nila kuthida laiba MSME Technology Center hodokre Thoramaduga mari leinana MSME Technology Center Imphal gi Project Coordinator Dr. S. Yuren Tombana Lamda masida laiba SC Amadi ST Entrepreneur Singbo puning thogatuna hidak langthaki lamda kanaba pothokaya puthokna bagi pandamda ngasi gi training program asi pangthokpane Numit mangani chupna chathagadoriba training asida entrepreneur singda tongan bahiram singda takpi tambibaga loinana makhoi gi pothok sing matau karamna hengarhangani haibana chingba wakhalon kayasu pigadoribani haiki Koigi mandate aromatic medicine plant based sida based over dumba entrepreneur singi moigi technical support pina bana lejabani aduna sagi koina tokjar ngasi sinja doi program sina program ki theme to haijerise production of essential oil in the field and its marketing and haijerise sigi matang sidang sagi karamba pambi sagi moi as a business when a commercial scale the venture tauraga
sai pambi se kam pambi tharaga then kamaina loaga then magi processing thau sungna bagi processing don kam processing sinaraga magi production level and phangan ba then profitability margin hena phangan ba and then loisalakuda kuje koina thada jagri ba pesa am sei koina pesa ton thopang am thoi kram kan dano market la kan deni maintona kwaidagi maru iba component oriba market linkage pi bido adugi matang da मैम खान हाइन देन एज ए एंटरप्रेन्योर होना थोलप यानबी टेक्निकल सपोर्ट पीनबीदमता ट्रेनिंग प्रोग्राम से सिंजबनी आयुष्मान भारत पखवादागी मखादा वॉलंटरी यूथ डेवलपमेंट ऑर्गेनाइजेशन VYDO कैबुल मयाई लेकाई अमदे डिस्ट्रिक्ट हेल्थ सोसाइटी एंड वेलनेस सेंटर कैबुल गपुना खुसमनदुना कैबुल मखा कम्युनिटी हॉल दा ngasi नोमगी ओइबा फ्री मेडिकल हेल्थ कैम्प अमा पांगथोखरे थौरमदुगो मरि लेना VYDO के प्रेसिडेंट एस सरतना क्लब असिना चाही खुदिंगी चथरकपा खुंगंगदा लैरिबा लाइरबा इमुंग मनुंगी मियोइसिंगना हॉस्पिटल दा चतुना लायेंग मंगमजदबा मियोइसिंगबु लेमना लायेंगदुना मसामा उफबा तिंजंग काइजंगदबा खुंगंग अमा ओइनबगी वाखलोंदा मेडिकल कैम्प असि पांगथोकपने हेल्थ कैम्प असि चाही खुदिंगी चथकीगनी हाइखी क्लब वॉलंटरी यूथ डेवलपमेंट ऑर्गेनाइजेशन हाइना खांगनबा कोइ कैबुल मयाइदा लैबा क्लब असिना चाही खुदिंगी ओइना असिगुमलबा हेल्थ कैम्प सिंग असि लेप्तना सिन्नबा होना जाय मेडिकल कैम्प असि हदकी चाही ओइना ngasi tang kulumdo asidasu anirak subo oina akoi lamdam asigi angang kaya hal kaya hosta na chatun lai mangamdraba kaya sing sigi khara da ois mateng oina ba habi pandam asida akoi na asigum lo camp sing asi leptan sinjarapan थौरमदु दसरु याकिबा हेल्थ एंड वेलनेस सेंटर कैबुल की कम्युनिटी हेल्थ ऑफिसर डॉक्टर AK सुशीलाना आयुष्मान भारत पखवादागी मखादा VYDO गा पुना खुसमनदुना मरु ओइना TB, leprosy, diabetes, hypertension चिंबा स्क्रीनिंग तौदुना खंदोकलबा मतुंग नारबा मियोइ सिंगदा लेमना हिदांग लांगथक पीनबा पांगथोकपनि हाइखे कैम्प अदुदा पुनबा डॉक्टर तरुकना सरुक यादुना पेशेंट चहुमगा यांखै हेनबदा लेमना लायेंगबगा लोइनना मथौ ताबा हिदाक सिंगसु लेमना पीखि जे मरुना क्लब का खुसमनरगा तौजबा केमने सिदा अखोगी आयुष्मान भारत की मखादा PMJY की मखादा TB leprosy NCD स्क्रीनिंग तौथोकपा हाइदी लेकाई सिदा कैंसर नाबा हाइपरटेंशन लेबा BP लेबा मीसिंगसे खांदोगा मोइगी फंगोम तोगो फैसिलिटी जे अखोगी फ्री द पीबा हाइदी गुली मोइना सारिबा ओरो बादेगी डायबिटीज की ओरो मोइजा खोना मोइदा फ्री द फंगहनबा ngamnaba aduda main oina tawraga si screening ji tawjaba Health for All Organization HFAO na sinduna ngase Kaching district ke manung chanba arong khunau da leiba organization asigi sanglenda nomugi oiba lemna layeng bagi camp ma pangthokre Manipur lenga ki medical directorate ki meeting makha da pangthokiba lemna layeng bagi camp aduda gynecologist pediatrics dermatologist medicine amadi ENT ki specialist doctor singna saruk yaduna pangthokiba camp aduda punna mioi chahumrom lemna layeng kibaga loinana darkar leiba hidak langthak sing lemna pikhi pangthokliba camp asigi matangda HFAO gi secretary Haikuzam Pemchan hai ngasi medical camp pangthokliba arong khunau asi hianglam kendra gi manung chana leibane aduma kumafam asi mayang imphal amadi thanga kendra yauna kendra hungi lona ba mafam ne hariba mafam asi yamna manung hanjina leibata natana ana layeng gi damakta yamna khudong chadaba mafam ama oire khundaminariba khunsing asi kendra oina tongan na mising da yenglaga primary health center thamba yadabagi niyam asina yamna ka hena khudong thiale maram asina kendra humgi yamlaba khunja singi yengbiraga mafam chaba amada PHC ama thambina ba kendra humgi MLA singna honabina ba pungning chingsingke Langban Tarban usab ki sarukama oina mima nadraba kana leizadraba hakjang fibam khajikhtang soinairaba sing punna chaklen phangminabagi thauramama ngasi Kaching ningthau leikai da leiba mandaf ta pangthokre Yengkhom Mahesh Kaching mayai leikai LP school pareng da leiba miyoi asina ma ki imung manunga loinana katkiba usab ki chaklen aduda Mission Blind School haikrak pokpi gi mahairoi sing amasung Kaching amadi Kaching ga khulonna bada leiriba hakjang fibam mima nadraba sing amasung kana leizadraba miyoi kya saru kya ke loinana khudol pot sing piduna ikai khumnaki
मोइरांग सीडी ब्लॉक की मनुंग चंबा फुबाला ग्राम पंचायत की MGNREGS PMAYG लिसिंगनी तरानिपान तरामापन गे सोशल ऑडिट ग्राम सभा सनुसिफाई मयाई लेकाई मंडपता मणिपुर सोशल ऑडिट एजेंसी MSAA न सिंधुना ngasi पांगथोक्रे विलेज डेवलपमेंट कमिटी सनुसिफाई के चेयरमैन सोराइशम तोंबना ग्राम सभा अदुदा प्रिसाइड तौखी डिस्ट्रिक्ट असिगे सोशल ऑडिटर TH पंचकुमारना MGNREGS की मतंग तौबा ग्राम सभा असिदा जॉब कार्ड होल्डर सिंगना सरुक यारदबा हाइबसी जॉब कार्ड की थबक सुनिंगदे हाइबनी सुनिंगदबा मियोई सिंगदी थबक सुहनगनु सुनिंगबा मियोई खक्तमक सुहनसी जॉब कार्ड की खुसुमन जॉब कार्ड होल्डर सिंगना खंगदबसी थबक नियम चुमना सुद्रे हाइबनी मसिनदी लैबाक्सी चौखटनबा सेमलिबा पाइखटलिबा थौरांग मपुंग फाहनबा ngamloi aduna masi kupna yeksinba mathau tai haina phongdoki IGAR South की लिचिंग मखादा कुंतरुक सुबा सेक्टर असम राइफल्स के मोटुक बटालियन सिंधुना ngarang molcham khulda church service ma pangthokre khunja sing adugi awada pa kaya gi matangda khanaba aduda khulgi naha ahal kaya na sarukya ke nakala maromda mapan suba sector asam rifles ke thawal battalion nasu drug free manipur haiba wakalonda yairi pokta anti drug campaign ma haudokre united we stand to fight against drug for a drug free manipur haiba thimda pangthoki ba thorom aduda Wangkem Kendra की MLA के मेघा चंद्रना अथोइबा मिथुंग लेनोइना सरक्या के Foreigners Act Myanmar दा था तरुक जेल दा लैरुरबा मियोय अमा ngasi India दा खुसिनरख्रे चाहि असिगे हौकिबा अप्रैल थादा म्यांमार गी तामु टाउन दा लैबा क्रिश्चियन सिंगी ओइबा कॉन्फ्रेंस अमा यावबा चटुबा पास्टर अमा मोरेरोम दा हलकपदा मतम हेनबदगी म्यांमार गी इमिग्रेशन डिपार्टमेंट ना Foreigners Act फाजिंदुना था तरुक जेल दा लैरुबगी तुंगदा ngasi थादोरख्रे हारिबा मियोय अदुदी TH जलंगा चाहि हुमफुमरी आइजोल गी इलेक्ट्रिक वैंग दगी नि हाइरी ngasi gi khusina baduda मोरे पुलिस की OC लेटको हाउ बाइफाई अमदे मोरे दा लैबा इमिग्रेशन डिपार्टमेंट ना इंडो म्यांमार फ्रेंडशिप ब्रिज मनाक्ता लैबा म्यांमार गी इमिग्रेशन चेक पोस्ट म्यांमार गी इमिग्रेशन टीम अमना खुसिना रखिबनी हाइरी तुंगदा वेरिफिकेशन तौरबा तुंगदा इमुंग मनुंगदा खुसिना ख्रे Coil Green, India's #1 genset brand by Kirloskar Efficiency Integrated, is now in Imphal. Generator range 2.4 kVA to 1010 kVA DG set. Automobile engineering works at New Chakon Road, Imphal East MI Store Building, 1st floor. Contact us at 9862-56601 or 0385245211. Authorized dealer, Kirloskar Gensets. Nupi ekhoigidi khongthang khuding seksiningai ngaktani. Mafam matam khudimakta aina cheksinduna talakli. Adubu mahausayi khongchatnina khudung thiningai atumak oi. Manipur da ahan boina iramdam masida sajaba ningol khudo. Adubu ngasidi akhoi chingnaningai oidre. Aikhoigidamak Bright Enterprises ki ningol khudo. ब्रेक की मतुंग नमक खताबा पाउ पिजरी इम्फाल वेस्ट की लमफेल पाता लैबा NG कॉलेज की ओजा हानदगी अवाद पर लैरिंगै जेरक्ता हंदक अमुक ओजा अनि ट्रांसफर थाखिबा हाइबसी कॉलेज असिगे महैरोइ सिंगी ओइनदी यामना लाइबक थिबनी पालिबा लैंगाक असिना अथुबा मतमदा अवाद पर ओजा सिंग मेंसिन पिरक्त्रबदे अकनबा खोंजंग कया चंगसिलक्लगनी हाइना ngasi कॉलेज असिदा पाउमी सिंग उनबगी मिफमदा NG कॉलेज स्टूडेंट्स यूनियन गे सेक्रेटरी फेमस ओइनाम न फोंदोख्रे माक नमखताना हाई Political Science की ओजा दाइना अमसुंग Economics की ओजा अचौबा हौखिबा लिसिंगनी तरा निपांदा ट्रांसफर तौखिबनी मखाताना September लिसिंगनी तरा मापंदा History अमदी Political Science की ओजा मंगोल जाउसु ट्रांसफर तौखिबा हिबसी महैरोइ सिंगी ओइनदी महै मसिंग तंबदा अचौबा सिंगना बामनी हाइखी हानदी ओजा वालिंगाई मरक वालिंगाई सिदा हुजिंग नौ नमु ओजा ट्रांसफर अनि
ओजा मिंग पंजरब ओजा मंगोजा अमसुंग जया लक्ष्मी से हंदक ट्रांसफर तौनी है चेला है अदुना सी याम साथीना यानिंगदे अखोई स्टूडेंट यूनियन ऑर्गेनाइज स्टूडेंट यूनियन की माइकैदगी अदुना कैगुंबा सिगी ओजा से ट्रांसफर तौबीरगदि अखोई मखल मखागी एजुकेशन अखोई चंगसलकनी खोंजंग चंगसनगनी सिदा अखोई मरी लेनबा डिपार्टमेंट सिंगना सिगी मथक्ता याम अकनबा एक्शन लौखतनबा अखोई एनजी कॉलेज स्टूडेंट यूनियन ना याम अकनबा अप्रोच अखोइना सरकार से तौजनिंगे नाकलमरमदा पाउगी मिफमदुरा सरुयाकिबी गर्ल्स कमन रूम की सेक्रेटरी देबोरा फिजमना कॉलेज असिगी प्लेग्राउंड असी नोंजू थादा इसिंग थुमजिनबा ओजा अमदी महिरोई सिंगी ओइबा तोंगानबा टॉयलेट लेरक्तबना पुन्ना सिजिनरिबा अमदे कॉलेज की अकोइबगी वाल इंफ्रास्ट्रक्चर न चिंबा सिंग असी मतमगा चुनदना लिसांग सिट लेरक्ले हिरम असिगी मतंगदा हायर अथॉरिटी की माइकैदगी सु मिडियंग चंगबिदुना महिरोई सिंगी अवाबा सिंग असी कोखनबियो हाइबा वाफम कया फोंदोकी कॉलेज मचाक वाटना लें है समलना प्लेग्राउंड इसिंग लोन थुमदना ले अतई कॉलेज कंपेयर तौबद सोंथदना ले अखोई टॉयलेट की फिबम अतोप अतोप बेंच चेयर सूना लेटबगी अतोप अतोप है फेंसिंग मैमसू है वाटना ले मरी लेनब गवर्नमेंट येंसनबीनब हाइजरी हयेंग सेप्टेम्बर की तांग कुनमरी असिदा मणिपुर यूनिवर्सिटी की ए ब्लॉक ता पांगथोकदौरिबा एकेडमिक काउंसिल असिदा PhD स्कॉलर्स सिंगे फेलोशिप पिथोक्तना लेरक्लिबा सिगी वारोइसिन पुरकदबनी हाइबा डिमांड गा लोइनना ngasi PhD स्कॉलर महिरोइ सिना यूनिवर्सिटी असिगी कॉम्प्लेक्स ता वाकन में फम क्रे फेलोशिप की चेयरमैन ओरिबा केमिस्ट्री डिपार्टमेंट की ओजा राज मोहनदा रूल्स एंड रेगुलेशन सेमदोपियु हाइना कयारा खना हाइजखिबा लेख्रबसु ngasi फावबा थबक तोन थोक्ट्री वाकन मिफमदुदा सरुयाकिबा PhD स्कॉलर मैथमेटिक्स डिपार्टमेंट लिसिंगनी तरातरेत बैच की महिरोई प्रदीप कुमार लाइश्रम नहाई हौकिबा इंग कुमजा लिसिंगनी तरातरेत तगी हौना मणिपुर ngasi फावबा मणिपुर यूनिवर्सिटी दा तमलिबा PhD स्कॉलर सिंगे फेलोशिप पिरक्तबना खोइसाउनरबा महिरोई सिंगना खोंथांग असि पाइखलकमने मखाताना MU गे हायर अथॉरिटी सिंगना तुमिना लेथोके खलबदी UGC दा चतुना फेलोशिप असि रिव्यू तोबियु हाइना वाकटकनी हाइबयाउना वाफम कया फोंदोके 2017 की पेज PhD तौरीबा रजिस्ट्रेशन तौरीबा कांगू से डेट ऑफ फाइनल रजिस्ट्रेशन 2019 की फेलोशिप पीने है नोटिस थोप लेग्रे नोटिस से अखोइना मसी यानिंगदबदी अखोइ डिमांड से तौजबनी एकेडमिक काउंसिल लेते 24 सितंबर अखोइ की ए ब्लॉक ता हाइबा मसीगी नुमिसिदा हाइंगसिदा कइगुंबा अखोइना पामजरिबा डिमांड से कइगुंबा पास तौबिद्रगदी अखोइ मखन मखा के आगी खोंगिंग जंगसिलकनी मदुदस नतना अखोइ की मणिपुर यूनिवर्सिटी पीरिबा फेलोशिप से करम मोंग द पीरिबनो हाइबिसो अखोइ रिव्यू तौबियु हाइना यूजी दा चलगा अखोइ केनो तौजगनी रिक्वेस्ट तौजरगा मणिपुर यूनिवर्सिटी फेलोशिप से येंगसलनगनी फेलोशिप की केनो पाइबिरेबा चेयरमैन पाइबिबा हुजे केनो ओइबिरेबा केमिस्ट्री की ओजा राजमोहन मसाजे हुजे फेलोशिप की चेयरमैन पाइरगजु अखोइगी आरा रेगुलेशन अमा सेंबियु हाइबजिंग असि बो सेंबिनना लागनी अदुना ओजा राजमोहन साजु इसाना खंगना रिजाइन तौबियु छात्र की इंटरेस्ट दा ngमुदो थबो लेगदि पाइबिगनु छात्र की इंटरेस्ट गापियु रिसर्च कॉलेजिंग बु नुसिबियु सी हाइजनिगी थौबाल कॉलेज के ओजा के अवात लेनी चरक्ता कॉलेज के ओजा DM कॉलेज लेनबा मणिपुर लेंगा के एजुकेशन यूना ऑर्डर थोलकबो कॉलेज के महिरोई सिंगना यानिंगदब फोंदोक्रे अतुबो मतमदा ट्रांसफर ऑर्डर कक्ट्रबदी मखल मखा के आगे कन बखोंजंग जंगसिलगनी हाइदे ओजा अवात बिसिन बबिगी मोटा ट्रांसफर ऑर्डर थोलाइसी अतुबो मतमदा काचबियो नचगदी कॉलेज से तमिलो महिरोई खुदी मंगा मखल मखा के आगे खोंजंग जंगसिलगनी YK कॉलेज वांगजिंग के सेमगा सागतपगी थबकता हाना सुरंब मियोय अनि नियम चुमना निंगथिना थबक तौदबगी अनौब मियोय अनि सिंदोक्तुना थबक सुनबा हौरगा हानागे मियोय अनिना अथिंग पिरकपसी लाइबक थीबने हिराम असिगी मतंगदा मरी लेनबा अथॉरिटी ना मिरियंग चंगबिनबा कॉलेज असिगी प्रिंसिपल S गिरी ना पुनिंग चिंगसिलकले तरामंगा सुबह असम राइफल्स अमसुंग इम्फाल वेस्ट कमांडो के पुनबा खुदपु अमना आइन न थिंख्रबा UNLF की मियोय अमा फारे हाइरी फारबा मियोय अदुदी वारेपम चंद्र कुमार अतोप ममिंगना तमलेन खोंबा चही 35 अपोकपा W चंद्र सिंह ब्रह्मपुर बैगेपति लेकाई तेंसुबम लेरक्तगिने महाक मसागी मयुमदगी फाबने मखाताबा आइन गी ओइबा थबक लौखनबा पोरमपा पुलिस स्टेशन दा खुसिनखरे हाइरी स्मार्ट सोसाइटी मणिपुर अमदी सोशल रिफॉर्मेशन एंड डेवलपमेंट क्लब अनिना KV के इम्फाल सेंटर का पुनः खुसमनदुना क्लब असी ग्राउंड दा नोमगी ओइबा कांग्रेस ग्रास मथौ करमना मुथत कदगे हाइबगी मतंगदा
नोंमगी ओइबा खननेनेबा मिफम अमा पांथोखरे थौरम अदुदा मसक नाइबा मियोय किया सरुक याखिबता नतना अखंग अहि कियाना नापी असिगी मतंगदा सुगाइना ताक्तुना खंगनखी इंडियन आर्मी ना सर्जिकल स्ट्राइक चथकिबा बालाकोट की टेररिस्ट कैंप नौनमु हांगदोखरे हाइना आर्मी स्टाफ के चीफ जनरल बिपिन रावत ना फोंगदोखरे ngasi officers training academy da pangthokiba paumi sing unaba amada mahakna hai ngamkhai gi wangmadagi chawrakna miyoi chamanga romna hena india da naron da changsilakna ba sem saduna leire masi matam gi matungina masing hongle masi thengnana ba bharat ki lanmi singna sem saduna leire karigumba mathau tarabadi balakot ki thodok adudagi hena tamthiba ama oibasu yai hairatuna paumi singna hangba wahangi paukumda mahakna hai makhoina tawriba thawrang adugi matung ina thabak lokhatkani haiki Indian Navy Chief Admiral Karambir amadi Bangladesh ki Chief of Army Staff General Aziz Ahmad ngarang Dhaka da laiba Army Headquarters sa unakre unabadu da laibak anigi ngak sel gi lamda amatoina thabak tawminabagi matangda wafam kaya khanakre Jharkhand Police ki Anti-Terrorist Squad na Global Terror Outfit ama oiriba Al-Qaeda ga mari leinaram gani chingnaba lalhauba ma Itanagar Railway Station da ki fare Faraba miyoy adugi mamingna Muhammad Kalimuddin Mujahiri kawe mahak tongan ba lalhauba ki thabak thawong kaya da chenaba miyoy amani hairi Nasin telephone ki ba pauche singda kari maru e pau yaw ki bage habdu me ampuna khamina se Kanglei Paki Maira Prime Minister Narendra Modi laina wasing namakta ishona tharak lusing bani lusing ba haibadudi praja miyam gi awa anada sarok yaduna kaifana ba hona bani Chief Minister Lupak Pro lising ni changna marput changna anoba National Highway ma siamna ba thabak packet ba hore Chief Minister N Biren gi hona zaman mai pakle LLI gi transformer sem loiduna ising thaba hore Rajesh Ningumbam na Global Peace Summit Kurdistan da sarok yana khalakle lamjan ba irabot ki matang na khanakre Pauzel Museum Haibasi Ekoina Irai Laina Logo Chomloi L. Jentikuma Hayengdagi Fegogtana Mass Casual Lip Kongdam Chakina Balau Tokre State Asida Youth Commission Lingmiu Rajesh Irabot Thabum Palangi Awareness Hokre Kangla Pau Miam ki Lusing Bahaibasidi Miam Naharau Bada Harau Gadabadi Ngamdabamyu di Lusing Munate Biren Drug Kilanga Turabamyu Sing Natorong Leva Thabak Sing Samas Asigi Mang Nabagi Thabak Nantani Siam Rajesh Ningumbam Global Peace Summit ki khalakle State Mani ki Bidhan Sabha Set Amamgi ngasi vote thada nakre tungthil pung ama fawda chada nifum de vote thada nakhi Jana neta kanano mahangna miyam ge phanawa kari torbi haibasida khana nei nakre Manaba miyam gi lusing bahaibasidi miyam na harau bada ama su harau gadabadi padungam drabadi asek lusing natte en bire Mapal gi chalak pa mitop singna yelobi oriba chingmi singi masingdagi hele hauji chathariba voter updation da mitop sing hon bayaroi Sugunu Municipal Council ki oiba swasthya seva honokre ek sing mapung phana hana chanhan kho Aroi bada maru pa muka na pizari Rims amadi Jenim Saniasi Ems ki thakta pukhatpagi tangai fadaba leire haina Chief Minister and Biren Haikri Thab akauba Android app among asi Caption PD Minister Karam Shyam na launch tokre Amade tungi mirol singna akhoi gi leizaram ba liklam khangbada museum na achobu thodang lori haina Art and Culture Minister L. Jentikuma na phone tokre Sige wenadi matang asida Manipuri Paulo Shinjare Pauming tabiri ba mayam punumakpo ASHAPRIYA namukana khurumjari